Standard Robert Higher Secondary School CANCHIPUR gi Assembly Hall the Nongmagi Oiba Environment ki Awareness Program Amadi Tree Plantation Program ama Pangthokkhare School adugi mahairoi sing habidi Manipur Feature Youth Tree Plantation Team na sinjuna Pangthokpa thoramatuda athoiba mithunglen oina environmental activist Manikanta mutumna phongdokkibada Manipur da environment ka mari lenaba group natroga NGO yamna thoklaklei masisu environment pu kaningba amadi miyam gi damakta Kharada oirabasu kanagani haina khalli adubu khabarda TV da yaunaba khakta honna dabida thamoi singna kathokpa amaga loinena thariba pambi sing adubu ima amagum icha amagum nungsiba ngamlaba kanda mapung fana u adu hingani habigi thazabalei haina phongdoki awareness program aduda makha tana u karamna thagani u thabagi kanabagi matangda awareness piwaga loinena school adugi campus manungda u charakaya marum thaki thoramadda school asigi chairman Fairoism Landoni na Phongdokkibada Malemgi Soklakliba Environment asi taibang miyoi bai khoina khangna una u yathatpadi lepte ising ichau thoklaba ing asa nungzunung sa matam narak traba matamda environment asi sokle haiba chinda khakta haiba natana thaba oina onthoktuna upa kaya thaminasi environmental activist Manikanta mutum gumna ikhoisu soidana upa thadun akoibagi phibam kanminasi haina makhatana Phongdokki